नोंमाइजिंग सिंह महादेव की मंदिर सारगने हाइना MLA साम कुमार फोंदोखरे मतंग चही की बारोनी खुरंब नंगनबा नोंमाइजिंग सिंह सिंगू महादेव नोंपोक निंथौ की मंदिर सारगने हाइना अंद्रो केंद्र के MLA थौनाउजम श्याम कुमार फोंदोखरे वाफम सिंगारांग बारोनी खुरंबगी थौरंग मरी लेनना सिंगू महादेव नोंपोक निंथौ खुरंब लापदा MLA ना फोंदोखिबने लोइनना अंद्रोदगी सिंगू बारोनी नोंपोक लाइनिंग थौ फावबगी लंबी सेंब लोइसिनबदा MLA ना नोंगाइब फोंदोखरे MLA साम कुमार मखा ताना हाई मियामना लाई खुरंब लापदा पब्लिक टॉयलेट लेतबगी अवाब मायोंगनरिबा से अथुबदा कोखनब सयोल अमगी मनुंगदा खुबम मसिदा मियामगी पब्लिक टॉयलेट अमा सारगने मसिना लाई खुरंब लापा अमदी लाई कमिटी ना थेंगनरब खुदोंग चादबसिंग खरदा ओइरब कोखनब गमलगने लाइगी खुबम मथंगी बारोनी खुरंब नंगनब सिंगू महादेव की संगलेन महाकी लनाई सेंफमदगी सारग कलगने हाइके अमरोमद लंबी सेंबगी मतंगद MLA साम कुमार हाई अंद्रोदगी सिंगोई बारोनी फावबगी किलोमीटर मरीरोम सांगब लंबी असी MLA लोकल एरिया डेवलपमेंट फंडगी सेंब लोइरे लंबी असिदा अंद्रोदगी इम्फाल फावब लापदा सुमनतनगी मिनिट 10 15 फावबद यौब ngमहले लंबी असी ब्लैक टॉपिंग तौरग पका रोड अमा अथुबदा ओहलगने हाइके थौरम अदुदा सिंगू महादेव नोंपोक निंथौगी लाई कमिटी की मिहुत सिंगसु सरुग याखे हाइरे थादौ कम्युनिटी की असेंब मसक ताकप वारोल पार्लियामेंट थंबिनबा होम मिनिस्टर दा तक्सनख्रे हाइरे थादौ कम्युनिटी की यामना डिस्टिंक्ट ओइबा आइडेंटिटी असिबु मयेक सेंगना ताकप वारोल अमा पार्लियामेंट थंबिनबा थादौ MP मणिपुरना यूनियन होम मिनिस्टर अमित शाह दा आइब सेरोल अमा पीदुना तक्सनख्रे हाइरे थादौ MP मणिपुर की प्रेसिडेंट जेम्स थादौ न खुयेक पीदुना थासगी कुनगा मंगादा यूनियन होम मिनिस्टर अमित शाह दा पिसिंखिबा चेरोल अदुदा मणिपुर दा मैतै अमसोंग मैतै पांगल अमदि शेड्यूल ट्राइब लिस्ट दा यावब येलहोमी ट्राइब कुनगा मापन न पुन्ना खुंदामिनरिबा मफम अमने ट्राइब सिंग असिग मनुंगदा थादौ ट्राइब न ख्वाइदगी मिसिंग याम ट्राइब कांगबु अमने कुमजा 1881 की सेंसस तगी हौना थादौ मियामबु थादौ हाइना अदुमा खंगदुना लाक्ले थादौ की ममांगदा नत्रगा मनिंगदा करिगुंबा वाही अमता यावते कुमजा 2011 की सेंसस थादौगी मिसिंग 1,2,15,9,9 लेदुना मणिपुर की येलहोमी ट्राइब संगे मनुंगदा ख्वाइदगी मिसिंग याम ट्राइब अमा ओइदे हाइदे जेरोल अदुना मखा तारदुना अइखोइगी थादौगा अइखोइगी आइडेंटिटी गा मतम पुमदा साकोन अदुना लाक्ले मरम असिना मवोंग अमदा थादौगी असेंगबा मसकपु लाना उहन्नबा होनरकपा अरानबा थवोंग ओइबता नतना थादौ ट्राइबपु इकाइ खुमनदबनि हाइना लौगने थादौ असि पाक चावना येंगबदा जो मिजो फैमिली की मनुंग चल्ले हाइरकसु थादौगी असेंगबा मसक मांगहन्नबा होनरकपा याबा ngमलोय लोइनना अरानु मोंगदा थादौ कुकी हाइना पाउथोकवा इखोय याबा ngमलोय चल्लेबा थासिगी मनुंगदा दिल्लीदा थादौ MP मणिपुर अमसुंग मैतै एलायंस अनिगी मरक्ता मिफम पांगथोक्तुना वाखल तामिनखिबलै अदुबु मिफम अदु मैतै अमसुंग कुकी अनिगी मरक्ता वारी सानबा ओइना उहन्नबा होनबदे अरानबा ओइगनि हाइदे मरम असना लनाय मियोइसिंग मीडिया ऑर्गेनाइजेशन अमदि लेंगाकना थादौ ओइना मयेक सेंगना रिफर तौबियु हाइबगा लोइनना थादौगे असेंगबा मसक्ता ललोल इतिकिदमक मणिपुर की लम हेक्टर 1,513 पिथोखरे हाइदे केंद्र सरकार ने इंग 2021-22 दगी 23-24 फावबदा चाउरागना उमंगी लम हेक्टर 1,000 ललोल इतिकी हिरमदा सिजिननबगिदमक पिथोखरे हाइदे मदुगी मनुंगदा मणिपुर की लम हेक्टर 1,513 लोम यावखरे हाइना पार्लियामेंट थमखरे भारत की ओइना उमंगी लम कया यामना ललोल इतिकी हिरमदा सिजिनखरबगे हाइना पार्लियामेंट हंगबा वाहंग अमगी पाउखुमदा मिनिस्ट्री ऑफ फॉरेस्ट एंड एनवायरनमेंट थमखिबा वाफमदा लेबाक असगी ओइना उमंगी लम हेक्टर 1,000 ललोल इतिकी हिरमदा सिजिननबगिदमक पिथोखरे हाइरिबा एप्रूवल सिंग असे कंजर्वेशन ऑन ऑक्युपेंटेशन एक्ट 1980 की मखादा पीखिबने हाइदे केंद्र सरकार की माइकैदगी थमखिबा वाफमदा लेबाक असगी ओइना उमंगी लम हेक्टर 50,9 चनिपान मरफुमाथोय की सरुप ललोल इतिका मरी लेनब प्रोजेक्ट सिंग सानबगिदमक हौकिबा सही अहुम असिदा पिथोखरे डाटा अदुगी मतुंगेना मणिपुर की ओइना उमंगी लम हेक्टर 1,513 असे ललोल इतिक अमदी कारबार मरी लेनब हिरमदा सिजिननबगिदमक पिथोखरे हाइना पल्ले मिटोप की मतंग एन बिरेन लुचिंगलंब लेंगाकना कुमजा 1961 द बेस ईयर ओइगनी हाइना कैबिनेट मिफमना वारेप लौख्रबसु राज्य सभा की MP नदी कुमजा 1951 द युमफम ओइरगा NRC सना हनगदबनी हाइख्रे लोइनना BJP न लुचिंगलंब लेंगाक राज्य सभा की MP ग मिटोप की मतंग वाखल मानद्रबर हंगनरगले मणिपुर द इनर लैंड परमिट सिस्टम ILPS सना हनगदबनी हाइदुना जॉइंट कमिटी और इनर लैंड परमिट सिस्टम
President JCILPS na miyam ga loinana sangsin khiba akanba khongjangda lamjing meira haiduna mingthol pikraba sapam Robin Hood laikhidraba tungda ILP sana halakraba matung matamduda leramba Manipur lengaki cabinet mifamna state asida mitok khandokpagi thabak ase kumja 1961 da BSR oiragani haina cabinet mifamna warep laukhrabasu Raja Sabha di BJP gi MP lesemba sana jawbana kumja 1951 da BSR oihanduna Manipur da NRC sana halu haina taksinkhre party ama khaktagi leram khiba lengakda mitok khandokpagi matangda BSR sahi 1961 oiragani haina warep laukhiba aduga party asmaki Raja Sabha da member oiriba lesemba sana jawbana NRC gi wafam haudoktuna taksilakpada kumja 1951 da BSR oihalo haikibana party asigi manungda leram khiba lengak aduga MP ga gi marakta paw phaunadra natraga MP masamaksu state cabinet na laukiba BSR 1961 aduda yaningdaba leirabara haibagi wahang song thorakle hainaragli Tamenglong district ta Tamenglong gi khunja sing na thangna chanaba ising phangdabagi awaba mayok na ba haure hairi Manipur da umangi saruk sing maru kok thorakpadagi singdagi chentharakpa ising amadi lokna chingba kangkhibaga loinana leptana kaitharagliba mahausagi khalna maram oiraduna mafam kayada chana thangnaba sijinagadaba ising phangdabagi awaba mayok narakpa singi manungda Imphal dagi kilometer chamaga nifumathoi rom lapna leiriba Tamenglong district ki manung chanba Oinamlong khuldadi khulasigi miyamna chana thangnaba ising phangdabagi awaba mayoknaba haure hairi Oinamlong khuldagi kilometer 6 lom lapna chingthakta leiba lok amadagi tangai fadana sijinadaba yadabagi ising lauraga yamna wana sijinari haina khulasida komla champra amasung lichina jingba haira singi farm tawduna pothok puthораgliba laumi sailing kamaina phongdorakle mahana makhatana hai Jiribam district headquarter dagi national highway 37 paringi nongpoklom da kilometer marfuga manga rom lapna leiriba Oinamlong khulase yamna ingna sikna kamai phuruki miyoi singna khundajaba lamne sahi kharagi mamangdadi khulasida leiriba loksingda ising marang kaina phanglambana thoidokna khunja singna isingi awaba mayokna khide adubu sahi ahumari asigi manungdagi khulasigi miyamna nomagi pulsida tangai fadana sijinariba chana thangnaba ising phangdabagi awaba mayokna rakpa haurakle hojik khulasigi miyamna sijinariba ising asi khulasidagi nongsublomda kilometer 6 lom chingthakta kakhalaga leiba loktagi plastic ki pipe macha ama highway manak phawba puraklaga ising tahanduna sijinabani karigumba ising tahalakpa mafam asida water storage tank ama RCC na nithina sem saduna thambiragadi arembada ising manghandaba yagani haina supongdorakhi athubada akanba khongjang changsilagani governor na thiri khakta hairaga leire haina JC na phongdorakre thasigi taraga tarukta mayumdagi chaka chanaba ensang leirugani haiduna thokibadagi hauzik thiba khangdana leiriba kaisampat leimajam leikaidagi mahiroi luwangthem mukesh ki karigumba langla langjan amata khangdana leiba amasung governor gi maikaidagi phangnaba thiri khakta ma haiduna leibana athuba matamda akanba khongjang changsilagani haina thodo asiga mari leinana semkhiba JSC gi convener Samurai Lakpam Sukadev Sharma na phongdokre mafam marang khangdaba census da yumpham oiraga delimitation toraklagadi leibak kangkhong chaigani haina ojoi na phongdokre delimitation commission of India na state asigi delimitation process tawgani hairagliba si tawdabana phagani mafam marang khangdaba census report ta yumpham oiraga delimitation tawba haibasina hojik state asida thokluba irang asigi mathakta atopa irang ama amuk hauraknaba sinbani leibak kangkhong chaigani haina haukiba 2007 da delimitation commission of India gi associate member oina yaukiba veteran politician ojoi na phongdokre Manipur da illegal immigrants sing takthoknaba demand tawringaida Lok Sabha da Immigration and Foreigners Bill 2025 pass tawkre Manipur gi miyam maroina mahiroi singi lup singna sahi kharagi mamangdagi Manipur da leba mitop singbo masagi maramda halan thigadabani haibagi akanba khongjang changsillakraba matung May 3 2023 dagi horakiba lan asidagi illegal immigrants sing masak khangdoklaga halan thigadabani amasung makhatana makhoibu sanghanloidabani haibagi akanba demand tawringai chairakta ngarang Lok Sabha da Immigration and Foreigners Bill 2025 khanaraba matungda pass tawkre bill asi union lengaki maikaidagi Home Minister Amit Shah na numit kharanigi mamangda puthorakhibani aduga bill asigi matangda ngasi phawbada makhatana debate discussion chatharaglaba matungda Lok Sabha na pass tawkhibani bill asi pass tawkhibaga loinana Home Minister Amit Shah na phongdokhibada union lengaki maikaidagi lam koiba ama oina natraga wahi masing tamba healthcare amasung lalol itikna singbagi damak leibak asida lakningba miyoisingidi taramna okli adubo leibak asida laklaga miyamda kihan khanganba pohangadaba singi mathaktadi haksin laugani wafam asi ngarang bill asi pass tawramdaida pangthokiba aduga mari leinaba
ꯂꯥꯛꯀꯗꯕ ꯗꯤꯕꯦꯠ ꯗꯤꯁꯀꯁꯟꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯂꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯅꯕ ꯍꯣꯠꯅꯕꯁꯤꯡꯕꯨꯗꯤ ꯑꯊꯤꯡꯕ ꯄꯤꯒꯅꯤ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯁꯦꯜꯇꯔ ꯍꯣꯝ ꯙꯔꯝꯁꯥꯂꯥ ꯑꯃ ꯅꯠꯇꯦ ꯍꯥꯏꯈꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯔꯛꯀꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯍꯜꯂꯣꯏ ꯍꯥꯏꯔꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ PR ꯊꯝꯂꯛꯈꯤꯕꯒꯤ ꯑꯦꯐꯤꯗꯦꯚꯤꯠ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯆꯌꯣꯜ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯀꯣꯔꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯊꯣꯛꯁꯣꯝ ꯁꯨꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯛꯈꯤꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯂꯥꯟꯈꯠꯂꯛꯈꯤꯕ ꯔꯤꯠ ꯄꯤꯇꯤꯁꯟ ꯁꯤꯚꯤꯜ ꯀꯦꯁꯀꯤ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯏꯔꯤꯕ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯆꯌꯣꯜ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯦꯐꯤꯗꯦꯚꯤꯠ ꯑꯣꯏꯅ ꯄꯤꯔꯛꯂꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯟ 2002ꯒꯤ ꯚꯤꯖꯥ ꯑꯦꯄꯣꯏꯟꯠꯃꯦꯟꯠ USꯅ ꯀꯛꯊꯠꯂꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯑꯦꯝꯕꯦꯁꯤꯅ ꯏꯟꯗꯤꯌꯥꯟ 2002ꯒꯤ ꯚꯤꯖꯥ ꯑꯦꯄꯣꯏꯟꯠꯃꯦꯟꯠꯁꯤꯡ ꯁꯦꯗꯨꯂꯤꯡ ꯄꯣꯂꯤꯁꯤ ꯈꯣꯡꯒꯥꯎꯅꯩ ꯍꯥꯏꯅ ꯀꯛꯊꯠꯂꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯚꯤꯖꯥ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯁꯦꯗꯨꯂꯤꯡ ꯄꯣꯂꯤꯁꯤ ꯈꯣꯡꯒꯥꯎꯅꯈꯤꯕ ꯑꯦꯀꯥꯎꯟꯠꯁꯤꯡ ꯑꯗꯨ US ꯑꯦꯝꯕꯦꯁꯤꯅ ꯃꯈꯥ ꯇꯥꯅ ꯁꯦꯗꯨꯂꯤꯡ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯁꯁꯄꯦꯟꯁꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ US ꯑꯦꯝꯕꯦꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯈꯣꯏꯒꯤ ꯀꯟꯁꯨꯂꯔ ꯇꯤꯝꯅ ꯍꯥꯏꯔꯤꯕ ꯑꯦꯄꯣꯏꯟꯠꯃꯦꯟꯠꯁꯤꯡ ꯑꯁꯤ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟꯕ ꯐ꯭ꯔꯣꯗꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯊꯔꯝꯕ ꯊꯦꯡꯅꯔꯦ US ꯑꯦꯝꯕꯦꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯐ꯭ꯔꯣꯗꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯎꯠꯁꯤꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯇꯧꯔꯣꯏ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯗ ꯚꯤꯖꯥ ꯄꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯦꯟꯇꯤ ꯐ꯭ꯔꯣꯗꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯈꯤ ꯚꯤꯖꯥ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯀꯛꯊꯠꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯃꯈꯥꯗ US ꯂꯩꯉꯥꯛꯅ ꯚꯤꯖꯥ ꯐ꯭ꯔꯣꯗꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯇ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯁꯤꯜꯂꯛꯇꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯉꯩ ꯆꯩꯔꯛꯁꯤꯗ ꯊꯣꯛꯈꯤꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ USꯇ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯪꯅꯕꯒꯤꯗꯃꯛ ꯚꯤꯖꯥ ꯐ꯭ꯔꯣꯗꯀꯤ ꯈꯨꯠꯊꯥꯡꯗ USꯀ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯝꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ USꯅ ꯇꯥꯟꯊꯣꯔꯛꯈ꯭ꯔꯕꯅꯤ ꯅꯣꯔꯗꯔꯟ ꯁꯥꯟꯗ ꯂꯩꯕ TNLAꯒꯤ ꯂꯥꯟꯕꯟ ꯃꯅꯥꯛꯀꯤ ꯈꯨꯡꯒꯪ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯥꯟ ꯁ꯭ꯇꯦꯠꯀꯤ ꯑꯋꯥꯡ ꯊꯪꯕ ꯇꯥꯎꯟꯗ ꯂꯩꯔꯤꯕ ꯇꯥꯡ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ TNLAꯒꯤ ꯑꯆꯧꯕ ꯂꯥꯟꯕꯟ ꯑꯗꯨꯒ ꯅꯛꯅꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗꯤ ꯇꯨꯔꯤꯁꯠ ꯗꯦꯁꯇꯤꯅꯦꯁꯟꯁꯨ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯃ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯖꯨꯟꯇꯥꯕꯨ ꯁꯧꯒꯠꯄ ꯀꯥꯡꯕꯨꯁꯤꯡꯒꯤ ꯑꯣꯏꯕ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜꯗ ꯄꯣꯁꯠ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯡꯗ ꯖꯨꯟꯇꯥꯒꯤ ꯂꯥꯏꯠ ꯏꯟꯐꯦꯟꯇ꯭ꯔꯤ ꯕꯠꯇꯥꯂꯤꯌꯟ 905 ꯑꯃꯁꯨꯡ 17ꯅ ꯃꯦꯜ ꯑꯣꯇꯦ ꯈꯨꯡꯒꯪ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁ꯭ꯋꯦ IAR ꯔꯤꯖꯣꯔꯠ ꯂꯧꯁꯤꯟꯕ ꯑꯗꯨ ꯎꯈꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗ TNLAꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯌꯥꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯦ ꯍꯥꯏꯕꯒꯤ ꯄꯣꯔꯝꯗ ꯃꯈꯣꯏꯒꯤ ꯂꯥꯟꯕꯟ ꯑꯗꯨꯗꯒꯤ ꯃꯤꯅꯠ 15 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯃꯦꯜ ꯄꯣꯇꯦ ꯈꯨꯡꯒꯪ ꯑꯃꯁꯨꯡ ꯁ꯭ꯋꯦ IAR ꯔꯤꯖꯣꯔꯠ ꯑꯗꯨ ꯂꯧꯁꯤꯟꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯦꯜ ꯄꯣꯇꯦ ꯈꯨꯡꯒꯪ ꯑꯗꯨ ꯖꯨꯟꯇꯥ ꯂꯥꯟꯃꯤꯁꯤꯡꯅ ꯂꯧꯁꯤꯜꯂꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯂꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯟ ꯊꯥꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯕ꯭ꯔꯗꯔꯍꯨꯗ ꯑꯦꯂꯥꯏꯟꯁꯀꯤ ꯃꯅꯨꯡ ꯆꯟꯕ TNLA ꯗꯅꯨ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯀꯤꯌꯥꯑꯣꯝ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯄꯦꯁꯦꯜ ꯐꯣꯔꯁꯅ ꯅꯣꯀꯤꯌꯣ ꯇꯥꯎꯟꯕꯨ ꯂꯧꯁꯤꯟꯕ ꯉꯝꯈꯤꯕꯅꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯆꯥꯏꯅꯥꯅ ꯃꯦꯗꯤꯌꯦꯇꯔ ꯑꯣꯏꯔꯒ TNLAꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤꯗꯕꯗꯒꯤ ꯔꯦꯕꯦꯜ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯇꯥꯟꯖꯥ ꯂꯨꯝꯗꯨꯅ ꯂꯩꯈꯤ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯖꯤꯁꯟ ꯂꯧꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯄꯣꯂꯦꯟ ꯈꯨꯟ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ CRPFꯅ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯂꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯏꯔꯝꯗꯝ ꯀꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ-ꯇꯝꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯂꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯂꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯗ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯄꯦꯟꯗꯕꯒꯤ ꯆꯥꯡ ꯋꯥꯡꯂꯛꯄꯒꯨꯝ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ CSOꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯄ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡꯗ ꯄꯟꯅꯔꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯔꯨꯑꯣꯏꯅ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯏꯈꯪꯗ ꯈꯪꯅꯔꯔꯤ ꯍꯧꯈꯤꯕ ꯊꯥ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔꯗ PR ꯊꯝꯗꯨꯅ ꯂꯥꯛꯈꯤꯕ ꯊꯥ 1.5 ꯐꯥꯔꯛꯀꯗꯧꯔꯦ ꯊꯥ 1.5 ꯐꯥꯔꯛꯀꯗꯧꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯝꯂꯤꯕ PR ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗꯗꯤ PR ꯊꯝꯕꯒꯤ ꯃꯃꯤ ꯏꯇꯥ ꯇꯥꯗꯕꯒꯨꯝꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯃꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯇꯝꯄꯥꯛ ꯈꯛꯇꯗ ꯂꯣ ꯂꯩꯔꯒ ꯆꯤꯡꯗ ꯂꯩꯇ꯭ꯔꯕꯗꯤ PR ꯂꯩꯇꯕꯅ ꯐꯔꯦ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯈꯪꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯈꯪꯍꯜꯂꯛꯄ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ PR ꯂꯩꯕꯒꯤ ꯃꯃꯤ ꯆꯞ ꯆꯥꯅ ꯇꯥꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪ ꯉꯥꯛꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯨꯛ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯗ ꯅꯣꯡꯃꯩ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯊꯤꯟꯒꯠꯇꯨꯅ ꯁꯤꯟꯅꯕ ꯍꯧꯈ꯭ꯔꯕꯁꯨ ꯀꯨꯀꯤ ꯇꯥꯕ ꯆꯤꯡꯒꯤ ꯂꯝꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯃꯈꯣꯏꯅ ꯄꯥꯏꯕ ꯅꯣꯡꯃꯩ ꯌꯥꯎꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯗ ꯁꯤꯟꯅꯔꯣꯏ ꯍꯥꯏꯅ ꯐꯣꯡꯅ ꯁꯤꯡꯅꯔꯕꯁꯨ ꯃꯈꯥ ꯇꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯆꯤꯡꯗ PR ꯆꯠꯅꯗ꯭ꯔꯕꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯀꯌꯥꯃꯨꯛ ꯍꯪꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯍꯜꯂꯤ
ꯍꯦꯟꯒꯠꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯗ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤक ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯄꯨꯝꯅꯃꯛ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯄꯨꯡꯃꯨꯠ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯂꯩꯔꯛꯄꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯄꯨꯝꯅꯃꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯂꯛꯄ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯍꯜꯍꯟꯈꯤꯅꯕ NRC ꯆꯠꯅꯍꯜꯂꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯆꯞ ꯃꯥꯟꯅꯕ ꯈꯣꯜꯂꯥꯎꯗ ꯂꯥꯎꯕꯒꯤ ꯃꯇꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯃꯔꯝ ꯆꯥꯗꯅ ꯈꯨꯜ ꯃꯁꯤꯡ ꯀꯥ ꯍꯦꯟꯅ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯕꯇ ꯅꯠꯇꯅ ꯍꯧꯈꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯈꯪꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯔꯝꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯗꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯆꯤꯡꯒꯤ ꯂꯝ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ PR ꯂꯩꯕꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯃꯤ ꯇꯥꯍꯟꯗꯨꯅ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡ ꯇꯦꯔꯣꯔꯤꯁ ꯑꯣꯏꯔꯕꯁꯤꯡ ꯑꯁꯤ ꯂꯣꯅ ꯌꯥꯗꯕ ꯂꯥꯜꯍꯧꯂꯨꯞ ꯑꯃ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯒ ꯃꯈꯣꯏꯅ ꯐꯣꯡꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯕꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯥꯒꯠꯂꯒ PR ꯃꯅꯤꯄꯨꯔꯗ ꯂꯩ ꯍꯥꯏꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯃꯄꯨꯡ ꯐꯥꯅ ꯀꯨꯀꯤ ꯂꯝꯍꯦꯟꯕꯁꯤꯡ ꯂꯥꯛꯁꯤꯜꯂꯕ ꯃꯇꯨꯡꯗ NRC ꯆꯠꯅꯍꯜꯂꯒ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯁꯣꯏꯗꯅ ꯊꯝꯈꯤꯒꯅꯤ ꯈꯪꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯂꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯂꯤ